ꯑꯩꯒꯤ ꯊꯝꯃꯣꯏ ꯉꯁꯤꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯊꯝꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯃꯄꯥꯜ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪꯅ ꯑꯩꯕꯨ ꯊꯑꯣꯏꯗ꯭ꯔꯦ ꯈꯪꯂꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯅꯪꯉꯣꯟꯗ ꯈꯝꯕꯟꯖꯕꯁꯤꯕꯨ ꯑꯩꯒꯤ ꯑꯔꯥꯟꯕ ꯇꯥꯔꯗ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯈꯝꯕꯟꯕꯁꯦ ꯂꯩꯔꯝꯃꯣꯏꯀꯣ꯫ ꯅꯪ ꯑꯩ ꯂꯣꯏꯅꯔꯛꯄ ꯅꯨꯃꯤꯠ ꯀꯌꯥ, ꯊꯥ ꯀꯌꯥ, ꯆꯍꯤ ꯀꯌꯥ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯁꯤꯗꯤ ꯅꯪꯅ ꯎꯕꯤꯔꯝꯗ꯭ꯔꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯖꯕ ꯋꯥꯍꯩꯁꯤꯡꯁꯦ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯑꯁꯥꯎꯕ ꯄꯤꯕꯒꯨꯝ ꯊꯣꯛꯂꯕꯔꯥ? ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯑꯃꯛꯄ ꯌꯥꯎꯗꯅ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩꯅ ꯄꯥꯝꯗꯕ ꯑꯃ ꯇꯧꯔꯛꯄꯗ ꯑꯁꯥꯎꯕꯅ ꯃꯥꯡꯗ ꯊꯥꯗꯨꯅ ꯑꯩꯒꯤ ꯄꯦꯟꯗꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯁꯦ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯅꯪꯅ ꯊꯤꯅ ꯆꯩꯔꯁꯨ, ꯏꯀꯥꯏꯕ ꯐꯅ ꯄꯤꯔꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯅꯪꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯕꯁꯦ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯨꯒꯤ ꯊꯥꯖꯗꯅ ꯊꯣꯛꯂꯛꯄ ꯑꯊꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯇꯥꯗꯨꯅꯇ ꯂꯩꯔꯤꯌꯦ꯫ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯃꯇꯝ ꯌꯧꯔꯛꯄꯗ ꯅꯪ ꯑꯩꯅ ꯊꯥꯅꯈꯤꯕ ꯃꯦꯁꯦꯖ ꯀꯌꯥꯁꯦ ꯄꯥꯗꯨꯅ ꯊꯋꯥꯏ ꯊꯥꯅ ꯅꯣꯛꯆꯔꯨꯏ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤꯠꯀꯤ ꯄꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯊꯥꯔꯛꯈꯤ꯫ ꯅꯪꯗꯤ ꯑꯁꯨꯝꯅ ꯃꯩꯁꯥꯛꯁꯦ ꯐꯪꯗꯕ ꯑꯣꯏꯌꯨꯀꯣ꯫